Lakhipuronline puthokchaba July gi tang 19 leibak pokpa numit ki Khomjinba Pao tabirasi ahanbada maruiba Pao Malemna sakhang maikhang narabi Manipur ki climate activist Lakhipuronline kangujambu tharam nokre Mar community ki miyam punduna makhoi ki miyoi ahum police na makut chalaba matung da hat ki bani hairaduna awang bathak ta thizina na ba tabi tawkre Singirbon Hisnam Lekai gi Oza Khangema Bishana na Laikhitabada Maige Kayadagi Makata na Awaba Pungdok na Ragli Bangladesh High Court na Sarkar gi Thabakta Chada Saruk Marfutra Hom de Merit ki Matungina Khakna na Bahai Kre Irang Nem Thakre United Youth Club Binakandi Part 1 na Thangta Sanaroi Singbu Pungning Thawat Kre amasung National Futsal Tournament ta Maipaklaba Sanaroi Singbu Taram no Kre Haujik mapungoi papau tabirase Malemna sakhang maikhang labi Manipur gi climate activist Lakhipuronline kangujambu Kumbhirgram airport tangarang taram nokre Rural Development Committee Lakhipur Khunau Women Action Committee for Village Protection Lakhipur Khunau amadi Khunau Maira paibina silangduna Lakhipuronline bu taram nokpagi thormama ngasi July gi tang 19 gi nungthil pung 3 makhai taba matamda Lakhipur Khunau mandop achobada pangthoklagani Thauramasida saruk yaba lakhiba Lakhipuronline kangujambu Kumbhirgram airport ta thunglakibada miyamna harau teyamna okhi Thauramasibu Tolenkun Lakhipur Khuman Lakhipur Khunau Chingya Lekai Porbil Poilapul Mitei Sribar Binakandi amadi Singirbon na chingba khungang kayana sagolakle Ngasigi Thauramasida miyamna saruk yabina basu sinlang leba lupsingi maikidagi nolukna ningsinglakle Amaromda Kumbhirgram Airport tagi Jiribam da thunglaba matung Jiri United Committee nasu Babuparada leiba PWD Guest House da Child Environment Activist Lakhipuronline kangujambu taram na okhi matungda Vidyanagar Sports Complex amadi Jiribam Higher Secondary School da leiriba Borobekra dagi lanjana raktuna leiriba miyoi singasu unatuna waribatai sanakhi Markulenda yamkraba mar community gi miyoi punduna makhoi gi miyoi ahum police na makut challaba matung hat ki bani hairaduna ngarang Assam gi CM gi maphamda piba memorandum ama Lakhipur gi SDO civil gi maphamda kusinakre Barak Tampak ki khungang kaya dagi lakhiba mar kanglup ki miyoi kaya na saruk yakiba miyoi singaduna amuwa phizol setuna makutta we support Assam government but we condemn custodial death stop fake encounter haibana chingba play card sing paikhi Laikhidraba naha ahum Lalbai Kungmar Lalungai Mar amasung Joshua Mar sikibagi matangda awang bathakta thizina na batabi tawkhi makhoina thamkiba dabi singadugi manungda thodok asibu IGP rank ki officer amagi makhada thizilhanba Laikhidrabagi imung manungda lupa crore amamam tawduna pihanba amasung Mizoram gi doctor singna postmortem pangthokhanba haibana chingba yauri Khanganjaba ma Tang sikpa saba paralysis diabetes prostate problem liver chawthokpa amadi kidney da nung leibana chingba atei ana layengi damak senior physician Dr. N Ranjit Singh MBBS DMB DSC nongmaijing khudingi nungthilgi pung amadagina pung taruk phawba Kasar Lakhipur SDO office mamangda leiriba JM Enterprise ta laktuna layenga dawri mangjauna na booking tobiningba singna mobile number 9401-219-621 natraga 8135-870-447 number asida ngasimak pau phawbiragu World Mitei Council Lakhipur Division gi Vice President Oibiramba Kasar Singirbondagi Oza Khangema Bishwanath na Laikhidabada WMC gi Vice Chairman Oza Dr. K.N. Channa mayai tangbal loduna Manipur, Delhi, Tripura, Arunachal Pradesh, Guwahati, Karbi Anglong, Bokazan, Brahmaputra Valley, Barak Valley, Luinana, Lakhipur Division dagi member kayamarum na saruk yaduna webinar mifam gi kuthangda awaba phongdokre mifam asina oja asina hinglingai da pangthok pirama thabak thorom kaya bu singtha khibaga luinana mahaki aroiba mathau mangam pangthokpada WMC na angamba thak da tengwang minaba haina suwareb nakhi Laikhidraba oja asigi thawai mirelna mapuginakta ingni chikna leiba oirasenu haina minute ama tumina leiduna thauni minakhi
Laingthau Sanamahi Thawal Kanglup Kasar Masaloi Sangi Hanagi Luching Purel Khangembam Bisharana Laikidabada Laingthau Sanamahi Thawal Kanglup Mayai Luisang Aini Subasana Konung Sanathongda Lupasigi Luching Purel Ningthaujam Ningthemjau Mangangnam Mayai Tangbal Loduna Awaba Phongdokpagi Mifam ama Ngarang Ningthau Kaban Mita Pangthokre Mifamna Mahakna Hinglingeda Pangthoklamba Thabak Tharom Kayabu Singthaki Bagaloinana Mikup Khara Tumina Leptuna Thonijaki Loinana Imung Manungi Awabadasu Thamoi Sengna Saruk Jazari Haina Lubasigi Pauroi Hanjaba Irom Rajan Mangangi Chirol Amata Phongdoragli Singirbon Haisnam Lekai Senior Citizen Khangembam Bishana Nalaikidabada Lakhipur Ahal Marupna Awaba Phongdoragli Lubki President Durga Kanta Pande amasung Thoburen Ingudam Binotna Oja Asina Laikidabasi Lamdamasigi Akhanaba Citizen ama Mangjabagumani Haina Phongdogladuna Mahaki Thawai Mirelna Lairemlenda Ingna Chikna Lairuna Bathonijaki Panbayai Oja Khangembam Bishana July gi tang kunmathoi Nongmaising Nimitta Laikidabani Sarkar gi thabakta kota thambagi mayokta Bangladesh ta thokliba Iran gi makha tarakpa oina Bangladesh High Court na nongmaijing nimitta thokhiba rai amada Sarkar gi thabakta chada saruk marfutra homdoi merit ki matung ina khaktuna thamnanaba haikre aduga chada saruk taret khaktamak kota thamkhre khaktuna thamliba chada taret asigi manungda saruk mangana Bangladesh landa yaukiba macha masu singi oigani haikre panbayai masigi mamangda subnatagi chada nipumari khaktamak unreserved oina leirambani handak Bangladesh ta thokiba irang atuda mahiroi kayamarom amadi police yauna miyoi chamaga humutra marigi punsi mangki aduga miyoi kayamarom asoka pannangki haire Lakhipur constituency ki manung chanbada Kaptanpur Part 1 Chingdong Leikaida July ki tangkun thangse namita Sinam Gunamohon ki sangaida Kaisam Noni Gopala mifama podana pangthok ki bathoromda He Ima Bharat He Ima Manipur haiba Arambam Chandramohon na saisakpa aduga Potharaba Oza Sinam Ongbi Mutum Sanatombi na sairengba audio CD ama release tawkhre Thauramda CH Mohon K Champalal Y Kunjalal na chingbana Dice ki leiteng oikhi Arambam Chandramohon na sayo isai saktuna thorom hodokhi aduga Kaisam Gunona program conduct tawbikhi Handakta Don Bosco School Silchar da pangthokiba 39 suba state thangta championship ta thangta academy Lakhipur gi makhada saruk yaduna gold medal lawrakraba Binakandi Part 1 gi Thaudam Pari apokpa Thaudam Somorendro amasung silver medal lawrakraba Ingudam Suraj apokpa Ingudam Birenbu haukiba nongmaijingda lengyan kudol tamduna pungning thawkatkre United Youth Club Binakandi Part 1 gi president Haubam Ranjit na bipamapu oiraga Ingudam Kanta Thaudam Rajendra Yengkhom Rajbihari Ingudam Babasana Ingudam Nabakumar Huirem Manimohona Phambakta Leitengki Bathoramasida Club asigi anoba thausil Kanglup su semkhre mifamna Ingudam Nilbirbu president Vice President oina Laihau Thabam Kulendro aduga Soram Thoibabu General Secretary Khanduna Mihut Kunma Thoina Saba Anoba Thausil Kanglup ama semki Gujarat ki Swami Narayan University da Megi tang kunthra dagi Jun gi tang ama phawa pangthokiba All India National Futsal Tournament ta saruk yaduna mai paklakraba All Assam Soccer Futsal Team nupa macha gi under 13 aduga nupa macha amati nupi macha gi under 17 gi sanaroi singbu taram nokpagi thoromama M Dev Singh Memorial Academy Binakandi Part 2 da ngarang pangthokre All Assam Soccer Futsal Association gi President Retired Major Purisaba Manidhon Lakhipur gi Ikai Khumnajariba MLA Sri Kaushik Rai Arambam Nandababu Retired SCS Kangabam Santi Kumar Retired SCS R.K. Sanahal President Kasar Sepak Takraw Association E-Government Retired Police Inspector amasung Oinam Biramani Retired SDO PHE Hariba miyoi sing asina mathang sina mipamapu athoiba mithung amasung ikai khomnajaba mithung sing oina daista phamki thauramda wangang laduna MLA Sri Kaushik Raina masana asibu Assam Olympic Association da hapjinanaba lakliba August thada sana khonabaga mari lenaba miyoi singda taksilagani haiki हमारे लिए गर्व की बात है कि जो नेपाल में इंटरनेशनल जो चैंपियनशिप होने जा रहा है उसमें असम का जो नेशनल टीम जो बना है वो नेशनल टीम में से 8 में से 6 प्लेयर 8 में से 5 प्लेयर हमारे यहाँ पे आज उपस्थित है। ये हमारे लिए एक और गौरव की बात है, हमारे लिए अत्यंत आनंद की बात है
कि 8 में से 5 प्लेयर हमारे यहाँ से, बाकी रेस्ट ऑफ इंडिया से 3 लोग जाएंगे जो जाके इंटरनेशनल जो चैंपियनशिप 28 जुलाई से होने वाला है नेपाल में, उसमें पार्टिसिपेट करेंगे। और मुझे उम्मीद है कि आप सब ने जैसे गुजरात में जाके नेशनल अवार्ड जीता, नेशनल चैंपियनशिप जीता है, उसी तरह आप लोग नेपाल में जाके भी इंटरनेशनल चैंपियनशिप जीतेंगे। और हम आप लोगों को आज जैसे फेलिसिटेशन प्रोग्राम के लिए बुलाए हैं, इससे बड़ा कार्यक्रम करके आप लोगों को हम लोग फेलिसिट करेंगे, आप लोगों को हम लोग स्वागत करेंगे। कि 22 अगस्त के बाद 29 के बीच में हम लोग एक बार गुवाहाटी में जाएंगे। हमारा जो स्पोर्ट्स मिनिस्टर है, ओलंपिक एसोसिएशन का जो प्रेसिडेंट है, उनसे हम लोग मिलेंगे और मिलके एक बार रिक्वेस्ट करें क्या इसमें समस्याएं है वो जानने की कोशिश करेंगे, ताकि हम लोग आने वाले दिन में असम ओलंपिक एसोसिएशन के साथ फुटसॉल को हम लोग जोड़ सके, ये कोशिश हमारा रहेगा। आप लोग काफी दिन से फुटसॉल को लेके मेहनत कर रहे हैं, फुटसॉल को लेके आप लोग इसको आगे ले जाने के लिए कोशिश करें। और मैंने काफी बार ये भी बोला कि इस एरिया के विधायक के नाते मेरी ओर से भी जो हो पाएगा हम लोग भी आप लोगों को हेल्प करेंगे, फुटसॉल को हेल्प करेंगे, ये प्लेयर्स को हेल्प करेंगे। इसलिए आज हम लोग के लिए गौरव की बात है कि हमारे यहाँ के बच्चे जो 24 बच्चे पार्टिसिपेट किए और चैंपियन, नेशनल चैंपियन बन गया। इसलिए मैंने प्रेसिडेंट को भी बताया और इसलिए आज मैं आप लोग जो 24 प्लेयर वहाँ पे ये नेशनल चैंपियनशिप जीत गया, ये बहुत बड़ा बात है जो मैंने पहले भी बताया। इसलिए हर प्लेयर को मैं अपने तरफ से 10,000 करके दूंगा। आज आप लोग जाने से पहले all 24 players you please collect ₹10,000 each from myself, ताकि आप लोग आगे की तैयारी कर सके, आगे के लिए आप लोगों को हम लोग एनकरेज कर सके। हंदक नेशनल फुटसल असिदा माय पाकलक्रबा सानरोय कुनमरीदा लुपा लिसिंग तरा तौदुना महाक्की माइगेदगी सेलगी तेंबांग पीखी। एमएलए ना पिरमलिबा सेलगी तेंबांग अदु एसोसिएशन की प्रेसिडेंट रिटायर्ड मेजर पुरिसाबा मनिधोना सानरोय सिंगी मकुत्ता कुसिनखी। ऑल असम सॉकर फुटसल एसोसिएशन की जनरल सेक्रेटरी गांगोम प्रजाकिशोरना एमएलए श्री कौशिक राय की मफमदा थागतचब फोंदोखी। Lakhipuronline MLA Kuki-Zo harba Gujarat mai paklaba player kunmari sida lising tara tadune cash prize ona ngasi pito premi asi amna khoi futsal gi kwai dai mai pakpa adumba pumphong khani aina I thamjade aduga loina na lagliba aji chatliba July tha sigi tarik 19 kuncha phago Nepal gi Pokhara khoi South Asia Futsal Cup country mangana sanagani India, Nepal, Sri Lanka, Pakistan amadi Bangladesh thaiba country mangana sanam sida koi India gi nupi maja team player ni pani manung da Assam dagi koi player taru kha khandi rahi loina na ai samaksu hariba nupi sa India team sigi ai team manager roina ai Nepal da chachagani Nungairaba pao khu tang chikpa nerve ki anaba khwang yanglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongtha leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankhat handuna haksang phana thamba ngamali magnetology scanning therapy asigi kanaba Biu Nasimak Lengsin Birago Energy Healing Center First Floor Smile Market Central Road Silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layeng seri Chief Consultant Dr. M. Santikumar Singha Lifestyle Medicine Consultant Harvard School of Medicine USA Certified Rompur Part 2 dasu numit khudingi naturopathy gi makal makha layang patap sizinatuna layang bahuzare advance booking gi damak mobile number 9706-554-286 natraga 9395-732-456 number asida call tawbirugu. Aroibada maruoiba pao amukhanna Malimna sakhang maikhang narabi Manipur ki climate activist Lisipriya Kangujambu Tharam no okre Mar community ki miyam punduna makhoi ki miyoi ahum police na makut chalaba matung da hat ki bani hairaduna awang ba thakta thizina na ba tabi tawkre Singirbon Islam laikai gi oza khangemam bisona na laikhitabada maige kaya dagi makhata na awaba phungdok na rakli
बांग्लादेश हाई कोर्ट ना सरकार की थबकता चादा सरुक मरफुत्रा हम दो मेरिट की मतुंगिना खाकना बहाई क्रे इरांग नेमथक्रे यूनाइटेड यूथ क्लब बिनाकंदी पार्ट 1 ना थांगता सानरोई सिंगु पुंगनिंग थौगतख्रे अमसुंग नेशनल फुटसल टूर्नामेंट माइपाकलबा सानरोई सिंगु तराम नौख्रे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा नसीगी ओइनदी मतंग असिदा लोइजरे।